Anbada hauzik fawgi maruiba pau pizare chingamadi tampaki police station singda sizinagada tongan tongan mamakal gi gari chamri ga butara taret lam thakre police mapangal kalhandrabadi state natraga laibak adu santi lero hana chief minister yumnam khemchana haikre naga furup ki micham taruk athubada thadorokadabani haina rally amagaloina chief minister da memorandum pishin kre Amadi nakalani na fajinduna thamliba micham singh siravadi lengak na tekchak pugadabne haina congress na haikre Kurumjare ISTB pau mireng tabiriba punamaku taramnok jare hauzik fawgi maruiba pau sing miyam da pijare Manipur gi miyam amadi lanthum ngakpada police singi mapangal kankat hananabagi paklakpa thaurang singi manung chenanga si chingamadi tampaki police station singda sijinagadaba tongan tongan mamakal gi gari chamri go putara taret Manipur gi chief minister yumnam khemchana lamthakre police force mapangal kalhandrabadi state natraga lebak adu shanti leiroi miyamna khongjang sangsilakpa matamda hingsa yaudana ningthina wari sanaraga issue sing loishanana ba honamini haina chief minister yumnam khemchana miyamda appeal tawkre First MRG Parade Ground, the Assistant to States and UTs for Modernization of Police Central Scheme gi Makada Laiba Gari Singh Yanthokpagi Thoramaduda Chief Minister Yumnam Khemchan, Home Minister Govindas Konthojam, Deputy Chief Minister Losi Dikho, Chief Secretary Dr. Punit Kumar Goyal, Secretary Advisor Guldeep Singh, DGP Rajib Singh, Senior Police Officer, Army, CRPF, Amadi Civil gi Makok Thongba Singh Sarugyaki. Thoramaduga Mari Lenana, Chief Minister Yumnam Khemchana 2025 ki October da Ministry of Home Affairs na lupa crore chamaga marifutara taruk dasmik taruk ama sanction tawbiraktuna sigumba state asigi chingi district sing da lairiba police station singe gari marang kaina laitaba amadi mansilakona sizinaba nungaitaba gi thengnariba khudong chadaba sing kharadagi kokhanba ngamlagani laibak amade police Mapangal kalhandana laibak adu santi purokpa amadi ngaksen mangamloi maramaduna laingak na police mapangal kankharhana ba angamba thakta khonaroi loinana Manipur police na English ngani ga kun humdoi gi me ahum dagi thoglak liba kangluf ki irang da lokhiba thodang amadi thawai forward thakhiba aikoina kaufom thokte lamdama sing na chingna laiba lamdama ma ohense harbade iho ama tawdringai da ningthina wari sanaduna warishin purakna na bahona misi amadi iho ama tawdasu hingsa tawgumsi haiki Police force mapangal kana lewat tu ishati staff berkona moi karena sarkar asina police ki mapangal kana khona bala angma thakta mateng pangani hai simai thamdre Manipur ki police sundari law and order na ko natana so wo tolang kya lawi Manipur police la ya sewa prokulai kari mukanda prasasina hesitation to biru matamda strongly to biru to kutu matamda ba hesitation sing ko na village do jawi ko saung na rupja na kutta mera paile chala to tunga tas mi kusi na tai na sine tai nawi gule yo pase kar ha paga eta ka san ba sam da phasana ko yori saga Jadi usara suka ki police na biar gas ke kam ni poje alu ba violence activities me ama relaxation dia ri to do balu ina si meda ki thong da madu to bi no ka ku ji ma wali saga ya ba tani any kind of activities to bi mo da violence ki modi to bi no ai was mai na abin do Thoramaduga Mari Lenana Home Minister Govindas Konthojamna irang thokan ba mafam singidamak laibaga sigi Prime Minister Narendra Modi amadi Union Home Minister Amit Shah na paikhat pirakli ba thauranga se thaganingai ni thauranga sina miyam gi punsi lanthum kanba police sing mapangal kalhalagani miyam ga police ka hena mari fagat ba ngamlagani intelligence network hengat handuna thongdok thokraba matungda khangba hanthanduna thongdok ama thokadore haibasi mangjongna khangba ngamduna achauba irang tholakadabdagi matam chana laksin ba ngamlagani haiki Policing security forces की modernization भारत की मफम तुली मंत्र बांधो को ना DGP
Manipur की proposal मखादा मसी एसिगम दवा अमुक थोकी द्रिवा unprecedented ओरवा पुलिसिंग अमुक है ना पागल है करना नवा मकोई की थोंगा है करना नवा सुके आंबा गाड़ी ऐसी mobility लेना नवा ये थोपा ये थोरमा पांथोपा कंसर्वनी अदुना भारत के प्रधानमंत्री श्री अमसुन भारत की यूनियन होम मिनिस्टर को on behalf of the government of Manipur वना थागत सभा अंगोक चली नसी थोयो गाड़ी सीना कोई जब पागल महापा थोंगा लेहनबा थोदो में थोपदा टाइमली रेस्पॉन्ड तो होना मगी अदुंबा उदोंसावा मबिबी बनी मणिपुर अपुनबगी सक्तम येलहो फुरुप नांगामी ननबा अमदे फाजिन खिबा नागा मिजम तरोक थादो खलो हाइदुना नागा अमदे मैते याउना येलहो मिसिंगना खोंगचट चटख्रे चीफ मिनिस्टर ना पिरखिबा थाजबा मियामना थाजबा ngamde haiduna pendaba khongjong loisingna phongdongna khre lailon wifi da khonsakhulgi thodok amade nupa taruk hojik fawba kuki militant singna thadoktana thambagi mayokta naga people's union imphal na silaga imphal is district ki new chekon da laiba travel market tagi lamdamasigi yelhomi naga maitei yauna yamlaba mi maitei yauni yamlaba yelho furupcha singna chief minister banglo tamna khongcha chakre khongcha aduda miyamna naga furup ki micham taruk fazin khiba soyangam yaudana khudakta thado hiramasida state government na thabak lokalo micham singda achumba while amasung ngaklo piu nemcha ki gen down kuki terrace muthalu lailon wifi chief fagadabani fazin khiba naga sing thado haibne chungba kholau ke lauke nakalam da state police ki maike degi khongcha asigamari lena nakan ba section thawrang lokhat ki khongcha adugamari lena na khonsa khulgi chairman di adam liangwaina me tang taraga humdoi gi thodok adudagi mi taruk hauzik fawba mafum khangdri lailon wifi degi makhoi adu fakhibani makhoi gi ngasi fawba langla langjin khangdri lailon wifi kulgi chief amadi maira pai bi fairaga फारबा मतुंगदा वाहंग पाहंग तौबदा लोइन थोलकदबने खुल अदुदगी मी फाबा लंबी थिंगबा खुलगी चिफ की अयाबा यावदबा यारोय यलहोमी सिंह तुंबगी मतम नट्रे मिकप थोलसी अखोय पुनसिनबा अमदी लिंगजेन मानरबदी माइथिबा पिबा ngamgani फंगद्रि फाववा कनबा खोंजंग लाकनी तमथिबा थोकदोक थोकनी मदु थोकतना बा स्टेट गवर्नमेंट ना डाइटर पुबियो फाखरिबा थिदोक लगा पुथोपियो हाइकी मे तांग तरा हमदे द फाकी बनी ngasi tang kun ga manga sure manipur government asina toge na torabati lalon ba phai heba mafam sidi jaga machan moi ni yam concern le ga importance na lobi ra gadi niwai taruk ase ilai lena phangbo ngambani adubu hojik phokda aduda combing operation chatha daba government order piraga thiuba humba chatha dabase kari ki damakta government si neglect toribno haipsi question na sawba lai phabi kiba mi taruk ase mi na trabra sawe bra haibli da moyo khanda state government si asiba government oirabra have question si tawni ako yel homi indigenous ase ako tumba madam natte mikap thok se koi da mitom na koi da sanariba ako da sanariba ako da game sanariba se akoi mikap thok le halaga akoi miyam hona minerse akoi ji punsil lagadi makoi ngamoi moi mai thigri hepsi makoi khange akoi di jelerong da pante tangkhuda ne metai dane haira samai na sanariba game se ngasi digri akoi se mikap thok le halaga akoi indigenous yelhom ki purup se akoi puksel ma manare halaga wakana ma manare halaga akoi unity leina akoi lamse akoi kanda biade hepsi so hai janinge state government asina makoi ki topam topa justice asumse asumsi purup pidradi asidi ki hena akanba hena tamchigraba thodoksi hena thorgani खोंगचेद अदुगा मरी लेना नागा पीपल्स यूनियन इम्फाल की प्रेसिडेंट एम ngaran mina khongchera sina sud laiba koki kadar terrorist singna micham naga faki baduda chenaba sing farga logi matung ina cherak piu pastor ani yauna micham taruk faki bagi thongdok adugi maram oen kiba lailon wifi khulgi chief laboy wifi lailon wifi village authority ki mihut sing khulgi nupi luf product ta faga dabani deputy chief minister nemchak kigen council of minister dagi lawthok kadabani maramde mahaki mapuroiba st thangoi kigen allies Samchinthang Kibjen KNFP gi chairman amani aduga kuki so group lalhulub tare nipan ya punba oriba UPF ki chairman re makhoyase nagamicham taruk fakibada chenaba suni loinana kuki militants singa taunori basu muhat kadabani amasung kuki refusing sing khandoklaga maram damda haran ki gadabani haina taksin minagadabani haiki
ꯑꯩꯈꯣꯏ ꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯗꯤꯃꯥꯟꯅꯤ ꯑꯅꯤꯁꯨꯕꯗ ꯂꯂꯣꯟ ꯋꯥꯏꯐꯩꯒꯤ ꯆꯤꯐ ꯂꯥꯔꯀꯣꯏ ꯋꯥꯏꯐꯩ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯋꯨꯃꯦꯟ ꯃꯌꯥꯝꯗꯣ ꯊꯥꯕꯤꯔꯣ ꯑꯦꯛꯁꯟ ꯂꯧꯕꯤꯔꯣ ꯑꯍꯨꯝꯁꯨꯕꯗ ꯀꯨꯀꯤ ꯁꯨ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯒꯤ ꯅꯣꯡꯃꯩꯁꯦ ꯁꯤꯖ ꯇꯧꯕꯤꯔꯣ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯁꯇꯗꯤꯗ ꯊꯝꯕꯤꯔꯣ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕꯤꯔꯣ कुकी रिफ्यूजी मैम से मणिपुर की तांथोक्पिरो मणिपुर मैते नागा इनोसेंट मैम नोम की हाप से मसे तोपिरो कुकी लैंड डिमांड तव तोपिरो कुकी मणिपुर की लम खुदिंदा कुकी लैंड है नोंग्यों से रिमूव तौपिरो है अखोई डिमांड Yamlaba miyam adubu konung mamangi traffic island manakta masing yamlaba central forces amadi state force na thingbadagi makhatana chalhan khidrai khongloi sing adu dagi naga people's union ki president M ngaranmi yauna Miyu Nipan Chief Minister Memorandum Pishinana ba police na puki Chief Minister unaraba matungda naga people's union Imphal ki president M ngaranmi yauna Chief Minister unaki baduga mari lenana hai Chief Minister unaraba aduda Home Minister Mashasu yauna pung amarom wari sana baduda Chief Minister na naga micham taruk pare basi ka mari lenana mi fa ba haure ataisu masam maming khangbalere hauzik lo laga laiki bana fadri adubu athubuda fargani lailon wifi khul aduda su action logani su loktopas gi oina su logi matung ina thabak tauragani atei state demand singsu logi matung ina taugani haiba thajaba pirakle numinini humni da thabak oina su onthokani fagani haibagi haire haiki Chief Minister na akhoi da assurance pi madudi ni khara phaba haure hai ado lailon wifi khun se soidana action laurani accused miyam se phanana ba thorang taure khara su phaba haure information su khara phange hai se CM na se hai bire su advocate tawo hai se law gi matung ina chathagani nemja kipken se drop taro cabinet of Council of Ministers की हाई से हुजी न कोई हेड थोकी ब मोंद आई टेलीफोन तौर के हाई न सीएम न हाई रे मागी नुपा थंग कोई की केन सिसु बुक तो बिरो अदुगा शू से एडवोकेट तो बियो हाई से मसे कोई डिमांड से म्याम हाई से चीफ मिनिस्टर दा कोई लॉय न मक से कोई लॉ की मखादा कोई एक्शन लाउन बसिल लगे हाई से एश्योरेंस पीरे within 2-3 days maseda mi do अखोई मसक ममिंग खंगे मा लो लिए अखोई फानब सोइदन तौरगन हेन within 2-3 days पनमने को Chief Minister na pirakhiba thajaba miyam na thajaba ngamde haiduna phongdokna ki loina na makhatana government na haiba haidaba naga maitai pulaga thodang lominasi ipai buli thona akhoi da laisi government na pirakpa thajaba tawjesanu akhoi su akhoi apunbagi thona ama ulesi ngasi maitai naga pulaga amatra oina imalaiba ki leminaba asina ahanba oresu masidagi ahobu oresi haina naga people's union gi maikedi phongdokhi Manipur ki itihas ka naga ga maitai ga pulaga thangal general ki statue manak tale pasi ekhoi ni han halam gani ko khoi myam na ipai ipu ki statue manak sida moina ekhoi Manipur kan bagi damakta mathau dang lo khibado sarkar na kari haibra haidabra naga maitai pulaga thodang lo bi na se haininge haibau jado nang ki macha masu sing noi wakhal jawo ekhoi su jawgani sarkar na piba security do tawbra tawdabra ekhoi na tawgado thodang do ekhoi tawse ngasi na han bo helse makha tarapda su ekhoi apun mana pangal ni hairaga ngasi ekhoi gi ipai pu thangal general gi statue gi manakta lepga akhoi na ngasi amatta hoina tawgado thodang do ekhoi tawse naga people union gi maikai gi ai haijaningi Hodiksi akhoi gi damangta asigi numita matam masida habisi ultimate tam piba ngamda se karino prasamiya mosita bro thiriye budine na hairi budune adu bakri gi matam bid bro thiri budu mi phabdo lalon bai phai gi mi ma phaba phaba ngamdra ga kadai da pharaga mitra pharaga thamme haro du thajabi yabnate adu bo akhoi gi damangta ultimate tam do somna piao numit ani piora numitra piora Pungama piora do phoba haibang am nebse CM se khoi bo thana poi gom na khabra ngasi na loi bena te hayen chola ke dobne
Manipur Sathariba Mihat Mipunasi Loshilo Madi Fazin Kiba Nagagi Mui Teruk Tado Haina Hangang Higher Secondary School da Yaning the Kolau in Loudon protest Ukray. India government ka su tonoriba Madi Suda Yaudaba Lal Hovas Singna Manipur 2023 ki May Humdagi Hauna Mihat Mipun Sathan Basi Yaning the Utuna Sathariba Mahiri Singi Ehogi Manung Chana protest Ukivani. Manipuri Student Federation ki volunteer Singalona Hangang Higher Secondary School ki Mahiri Singh Chathakiba protest Aduda Aikoi gi Ingtapa Pami Amade India ki proxy Lanwina Palkiva Mue Singh Kudak Thadu Havna Chungba Pekka Singh Faiduna Yaning the Fungtoki protest Aduda Mahiri Singh na Aikoi Larik Ningthina Tamjage militant Singh na Fazin Kiba Mue Singh Thadu Aikoi Santi Pami Havna Chungba Kolau ke asu lauki Kuki narco terrorist Singh Season Aduna Manipur bo Masung Tokna Tugaina na Bahonariba say no monomogi Mayek Sanglakle Haina Manipur Gingam Kai Kanbalov Mankalgi Charolamana Hairi Mao Sadagi Lejeram Laba Yelhomi Singh Mutana Bahonariba in Jalangaki Kongfamasi Handoktuna Miam da fundamental right Fangangadabani Natragadi Yelhomi Singna Ikoi India Natrabra Haina Lautorpayai Maduda Thorakpa Fafacha Kudima India Madi Manipur Langakna Pugadabani India Madi Manipur Langakna proxy war Kudakta Lefanduna Lamdamasi Mahoshagum Ingtapa Hanjilhangadabani Loinana Levaki Chiraba Tanja Sida 2027 gi election gi campaign Taubagi Lang Taktuna social media that Hadokpa Kudakta Lefkadabani Hairi Nakalani na Fazinduna Thamliba Misham Singh Sirabadi Langakna Texak Pugadabani Haina MPCC gi Vice President Loitong Bom Tilotamana Fungdokre Congress Bawanda Paumi Singa Unabada Tilotamana Makata Kibada Nakalani na Fazinduna Thamliba Micham Kun Mioi Bagi Minungsi Yenglaga Thadok Hananaba Paliba Lengak Asina Honabagi Mahuta Siraba Matunga ex Gracia Pinanaba Amadi case Aduna NIA da Sinare Hana Kumnanaba Ngaiduna Leire State Amadi Center da Leriba BJP Lengagasina Fazinduna Thamliba Mioi Singh Thadok Hananaba Honaba Amata Ude Micham Miambu Asiba Mitana Mangzaba Fibam da Thambiriba Se Tokpiro Hana Makataki Asuk yamna chiraba tanja confusion leiraba matam asida ngasi government BJP rule government sina ngasi phauba kanglup amata de appeal tawraga nakoina phajang khriba hostages sing do thadoro haiba wahayama khoi ta khitri sarkar amagi mathoina Magoi Hauju Pauba Kari Tauri, Pakri Bami Sing si Aigi Chai Sunati, Paninga Pazaki Janu, Sinagera, Hapna Gera, Moina Tokomaran, Tojarakani, Labaki, Hayang S. Greshapi, Regaloide, and I, the Sinara Loide, and a Kalaga Labazala. BJP party rule government, BJP government, Zemasi scapegoat, Koibigano Sini X. Greshaki, and I, Marunda. Kurano Matung, meeting Bagitabak Sekoi Doklasi, Skumba, untoward incidents, Mayama, heinous crime, Mayama. Henna ka henjana tholak tingai gi matam si dei the government na magi tarap tagi karamba action plan paikhat na bagi damta road map sembirage kana karamba mafam da kari solution porok na ba pandam thambi khrabra community kuding gi chief minister haptana deputy chief minister haptana shema ijibu community punamang nuksina na samin na ba yana ba sidai sida wari watai sanaraga tension narak ba yana ba gi damta luchingba mayam ama khala ina tro moi gi mission se adoi bitara badi mission ro ngasi participate to bitri ba kari gino Occupancy Observation Committee OOC na Sinduna Hanbra Protectorate Day International gi Thauram Group Mal Theater da Pangthukre Tharamadu da Lirong Municipal Council gi Councillor Ajmal Nisha Begum PDI gi Controlling Advisor Y Indrani Dilong Higher Secondary School gi Principal Dr. N Santa DM College Science gi Retired Principal Dr. A Kananbla National Media Confederation New Delhi gi Convener LM Sanana Chungbasingna Sarugyaki Thauranga Mari Lenana LM Sanana British na Manipur Loksimba Matamadu da Loilam Oina Thamde Protectorate Oina Thambani Haiva Englishing Amaga Chanipan Marifutara Matoida Ningthau Sandrakiti na Khangkiba Adu Ningsing Duna Thauram Adu Asi Pangthokpani Haiki Sandrakiti Maharaj na Mahakse Lising Amaga Sanipan Baudra Matoigi Begi Tarikun ke Mangada Karino Haibudagi Magna City Amba Ige Naman Khangheba Adubana Iriba City do Zungi Tarikun Mangada British के भाई सारों इधर पी किया बा अदु तो ब्रिटिश के भाई सारों इधर कुम्हे कराने को बके बु न कोई सिंह प्रोटेक्टोरेट नहीं न कोई की कॉलोनी नते अदु न कोई नगापी बनी न कोई निक धोको में कोई नंबर नते है ना तो कुबीरे अदु की तारीख को मंगा दो अदु दा पंदम लागा महा खन गिब निमित तारीख को मंगा मे की तारीख को मंगा से मसे कोई न पालन दो हो बनी Inat lining na Hindu Tawagi Haurak Fongi
हौरकफमनी हाइन राष्ट्रीय स्वयंसेवक संघ RSS असम क्षेत्र की सेवा प्रमुख राजेश देस्कार हाइक्रे वाफम इम्फाल ईस्ट की हराउरोग राजश्री भेगचंद्र स्किल डेवलपमेंट सेंटर पांथोप RSS की निमित 15 चथरप संघ शिक्षा वर्ग सामान्य 2026 लोचनबगी थौरमदा वांगांगलोय अमोयना सरुक याखिबा राजेश देस्करना फोंदोखिबनी इंडिजिनियस फेथ सिना हिंदुत्वगी ममानी अदुगा हिंदुत्व कॉन्शियसनेस की हौरकफमनी हाइनसु महाकना हाइखी रानी गाइडिंगलिउ महाराजा बैगचंद्र मेजर बोब खतिंगना चिंगबा सिंगसे बैगचंद्र भारतीय कॉन्शियसनेस की मतिक चारबा खुदम सिंगनी मखोय भारत की दमक हिंगी भारत की दमक थवाई थाब पामुखिदे अवांग नोंगपोक भारत याउदना महाभारत मपुंग फादे भारत की सिविलाइजेशन दा अवांग नोंगपोक भारत की मियोय सिंगे अचोब थौदांग लई राजेश देस्करना भारत के मथौदी मालेम मसिबु लमजिंग लमताकपनी मालेमदा शांति लांगनबा भारत विश्वगुरु अमा ओइबा दरकार ओइ हाइखी विश्वगुरु अमा ओइनबा भारत असे अमत ओइना पुनसिनबा दरकार ओइ RSS पु हौदोकपिरमबा डॉक्टर केशव बलिराम हेड गवर्नर भारत पु अमत ओइना पुनसिननबगिदमक RSS असे इंग्लिशिंग अमगा चमापन कुनगा मंगादा हौदोक पिरमबने भारत पु अमत ओइना पुनसिनदुना मालेमगी शांति लेबा लेबाक अमा ओइननबा हौखिबा चही चामसी RSS ना लेप लेतना होनरकली मालेमदा अचुंब लंबी ताकपा हाबसी भारत की तंगाई फद्रबा थौदांग अमसुने डॉक्टर केशव बलिराम हेड गवर खक्तना भारत असे हिंदू नेशन अमने हाइदुना सौथुकनसु हाइरमी शिक्षार्थी यांखैना सरुक याखिबा थरोम असिदा पोसंगबम ब्रेनेडी सिंह फॉर्मर कैप्टन इंडियन फुटबॉल टीम अमदे अदनिया राजेश देस्कर असम क्षेत्र सेवा प्रमुख सु सरुक याखी इम्फाल ईस्ट डिस्ट्रिक्ट की मनुंग चनलैबा 4 कैटेगरी असेंबली कॉन्स्टिट्यूएंसी के हानगे MLA नहाकपम इंद्रजीत के सपोर्टर अमसुंग पोलिंग नंबर 4/15 4/16 अमसुंग 4/17 की मनुंग लैबा हाना तोंगान तोंगान पॉलिटिकल पार्टी सिंग दे यावरंबा नुपी के यावना BJP दा यारक पगल लोइना BJP वुमेन वर्कर सिंग की ओइबा गेट टुगेदर की थौरम थंबालखोंग सबलेकाय द लैबा नहाकपम इंद्रजीत की युमदा पांगथोखरे थरमदुदा केंद्र सिंग पोलिंग नंबर 4/15 4/16 अमसुंग 4/17 कोंगपाल खाइदेम लैकाय की BJP वुमेन वर्कर चाट्रुक रोमना सरुक याखिबगल लोइना केंद्र सिबु चौखट माइकै द लागनबा अमसुंग अवोनबा मा पुरकनबा पांदमदा खननैना की नौना BJP द यारक्तुना केंद्र सिगे हानगे MLA नहाकपम इंद्रजीत का पुन्ना सत्मिनदुना सोथरबा केंद्र सिबु मांगलोमदा चखननबा वाफम कया फोंदोकनखिबगल लोइना लाकदोरिबा 13 सुबा मणिपुर लेजिस्लेटिव असेंबली की इलेक्शन दा नहाकपम इंद्रजीत ता पुन्ना सौगटमिनबा हाइबा वाफम सिंह फोंदोकनखि फॉर्मर MLA नहाकपम इंद्रजीत ना भोट हाइबसी यामना लुबा अमनी केंद्र सिगिदमक होनबा याबा कया होनदुना केंद्र असिदा अहोंबा पुरकपा हौख्रबनी अदुबु थबक तौसु तौदना तौबु साबा खरना सोशल मीडिया दा मियामबु पंगथाहंदुना लैरुरे अदुबु हौजिक्ति असेंगबा अदु खंगलकपदगी ngасidi केंद्र सिगी इमा इबे नुपी कयाना केंद्र सिगिदमक महाका थबक तौमिननबा फिरेफ लौरकपासी थागनिंगाइनी केंद्र सिगी मनुंगदा अथुबा मतमदा ब्लैक टॉपिंग तौबा अनिरक सुबा फेस की ओइना उहलगनी मियोइबगी पुंसी ललोलगा नुंगाइगे हाइबा मी कया भोट ले पथोरकली मसे मियामना सेक्शन बियु महाकना मखाताना निसा हाइबसी मरुफुंगना मुथतकदबनी सौखटप खुनाय अमा निसा याउदबा मतमदा ओरकदोरिबनी मियामना मांगलोमदा थमलिबा मंगोंदा थमलिबा थाजबा कैदौनुंगदा मांगलोय हाइखी मियाम की सेवा तो क्या बता रहे अखोई मियोन हाइजबताई थपसी गासी ना जपताई इमाई बेन दा अखोई करी हर का वोट कोंगनी तदगा कमाई हाइजगना बसे फाइदगी मरो बसे थपसी गासी सु मरो होएला आइना ngasi सभासदा लापिरिबा इमाई बेन सिंगसिदा हाइजनी आइना ममां तक तौगे खलंबा आइना खजरबा सामयाम से मैमदा मिन नौ नजगे थम तासेगे आय का मैं आपरंबु इकाई खुरना बोलना अमोना इकोनो खुरुजगे 2027 की फेब्रुआरी मार्च पांथोकदोरिबा मणिपुर लेजिस्लेटिव असेंबली इलेक्शन की वोट खोबा होंगरकपा सिगा इरोइनना सेंड लौरगा चक्चा हिजानबा होरगलिबा से खुदक लेबनबा मणिपुर यूथ लीग मयोलना खंगहली मणिपुर की चेरोल अमदा मयोल की चेरोल असिना खंगहलकली ngasi अखोई मुलोइसी फुरुप अमा ओइना सक्तम गाकना हिंसी हारबदे पॉलिटिक्स ता पुकनिंग चंगसी अखोई चलिबा पॉलिटिक्स ता अरानबली चचुम थोकसे मखाताना सेन गिदमक इसागी हक योलगुमसी अखोई अमुक खन्ना मिखल की कैथेल दलैबा अमदे योनबा याबा पोसक ओरगुमसी ngasi कुकी नार्को टेररिस्ट सिंगना लांदारक्तुना अखोइबु हालरबा युम यकै मै थादुना तालरबा इरैपाक ता लांजेना हलबा हिंगहलबा लैसेमलोन सेनमिलोन की युम फम थुगारकलबा कांगखोंग सारकलबा इरैपाक पु लौसिननबा होनरकलबा अदुगा अमरोमदा अखोइना अखोइगी इरै अरैबा पांगल लौसिंग थौना फुदोक्तुना
laan asibu laan thengnabashu ngamhandaba laan loisinanaba honabashu ngamjadaba lambi lamjawda koilaw lawjaba natana karishu tawba ngamjadraba yamna luraba fibam asi yawraba fawwa wakhal tarabadi aikoi mulragani maramaduna aikoi gi miyamna lakliba assembly election asidagi hawraga matik chaba mihut khanduna afaba lengak thamnanaba honarasi election asibu kumhai amagum lawba yarimakai Chahunanaba Takunanaba say Lahunanaba Kanba Aranba Wakalonasi Tadoklasi Aikoi election gi matamda candidate Singbuka Hena Sen Tinghanbagi Tabak Makatana Taragum say Ishai Shagilanagi Atonga Yengduna say Lauduna Amadi Sakma Yengduna Bhot Pibigi Patabachanabesi Mutalase Asumna Torabadi Seldi Pajadaba Miyam get Tabak Tozaning ba Apabamui Kaya Bot Lepat Tokiduna Miyamna Matik Jaba Mihut Kanba Ngambagi Pangaladu Lekigani election asida Miref Oibigaba Muising Amadi political party singnasu election da sel yamna chatting tobigano sel na vote lerga vote kage khanba wakal thadokpiu mayam gi politics ki hakpu sel pirga legi haina khanba aranba wakal adu thadokpiu vote kana nabagi damak tungi yumbirel singbu nisa pithak pigano minisa ki masigi mahutta leiba ki maru oiba isu singda ahenba agenda oraga election thengnaduna mikhal da mai pakna na bakhona biu hairi Manipur ke athauba singi manungda ama oriba British loilam lenga ki political agent Grimwood pu tana thilaga hatkiba pukrambam kajau fingang lanwi bu fasi tawduna hatkiba numit puning singduna pukrambam kajau Memorial Trust Manipur na Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangleipak Manipur ga punasinduna pukrambam kajau gi chamaga kuntra manga suba laikhidabagi komon thauram ngase pukrambam kajau Memorial Compound Kamongi Maisnam lekai da pangthokre Thoramaduda MLA Dr. Sapam Ranjan UNRF ki former chairman Ningthem Chasanayama Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur ki chairman Joy Chandra Konthaujam Pukhrambam Kajau Memorial Trust Manipur ki president Kangom Tomal amasung trust ki founder president Oiramba Heramani Khumanna athoiba mithunglen oina sarugya ki Thoramaduga Mari Lenana Konthaujam Assembly Constituency ki MLA Dr. Sapam Ranjanna Hauziki Matamda Pukhrambam Kajau Gumba Mamalebak Nungsiba Mamalebak ki damak thawai kathokpa ngamba tangai fade sahi khuding ki haikat leikat tambata natana mahakna pamjiramba amadi mahakna tawramba liklam kaya ngasigi mirol aikoina thabak oina pangthokpa changi haiki Manipur ki praja pumnamakna akhoi magi historical oiba akhoi Manipur ki history mayam se hangbada kari kari role lobi ki ba Manipur ki thamna leba mayam na role lobi ki ba sugum basum pangtok pasida pe soi na kana gani khanje Manipurda Hauzek Thokliba Indiana Semgatpa Proxy Lanmi Singna Chatharakpa Irang Namaram Oiraga Nongmada Changdraba Yadraba Polam Singi Awaba Chaitheng Fongliba Singashi Kevin PD ki Director na Mireng Changbiu Haina MSF ki General Secretary Ravikanta Khaidemna Paumi Singa Unaba Amada Fongdokre Kwakatel Leba MSF ki Head Office ta Paumi Singa Unaba Duda Mahakna Makhatana Nongmada Changdraba Yadraba Polam Sing Maruoina Chakhum ki Chana Thangnaba Polam Singi Arepa Mamal Ama Mari Lainana Authorities Singna Lauthopiduna Ima Kaitel Amadi Masigi Akoibada Hangliba Wholesaler Shing Retailer Shingda Yoliba Pot Chegi Mamal Miyam Khangna Thetpiu Wholesaler Amadi Retailer Singna Nongmada Changdraba Yadraba Pot Chei Singi Mamal Hengatna Yonbigano Loinana Mahiroi Singna Mahai Loishang Singda Sathok Chashin Tawbada Sizinariba Gari Sing Amadi Lalon Itikis Sinfomda Ladiba Singi Gari Singi Thau Matam Chupada Marang Kaina Fanghanbiu Amadi Hiramasida Kevin PD Director na Mideng Changduna Miyam Awaba Sing Asi Kokna Bahwanabiu Haiki Polam Sing Arepa Ama Mari Lenava authorities Sing na Loktopidun Ima Kaithala Madi Akobida Hangiba Dukal Sing Maru and wholesaler Madi retailer Sing da Miyam Khangna Yoliba Polam Sing Asi Mamantetok Piu wholesaler Madi retailer Sing Asu No the Sang Yard of Polam Sing Mamal Hangat Piganu, Ahum Subada, Mahiroi Sing na Mahiroi Sang Sing da Satpada Satok Gari Sing Amadi Lalo Intiks in Pamda, Tozariba Singi, Seasonariba Gari Sing Asigi, Tau Pangdra Habitina Sade, Tau Sing Asibu Hena Marang Kaina, Panganbio Amadi Manipurasi, Toduwato, Irang Yam Toina Tokpa Lamamaka Urbanina, Tau Asi Marang Kaina Panganbio Haina, Haripapona Hum Asi Yawa. Memorandum amasung asi Kevin PD Director ki mafam da su ko khusina jagre loinana asigi lei biliba praja myam ki pungning chin jabaga loinana hairiba dimana si athubu matam da Kevin PD ki Director thabak da onthok pinaba MS ba mede lebang myam na hanana hajer Education bukana gumba kharana business oina onthorakpana Manipur ki education sector asi quality halakpani haina
Moirang Assembly Constituency ki MLA Thongam Shantina Fongdukre wafam asing asi strong lobby tera khongsang bi GP ki manung channel aiba tera khongsang bi amadi khudek bi village ki manung dagi handak haido kiba Manipur board amadi council na loba class 10 amadi 12 fast tawraklaba Mairoi Singh Taram opu ki thoramda Fongdukibani Samaj Seva Club tera khongsang bi Youth Voluntary Club Pioneer Youth Club khudek bi Youth Club amadi Anoba Mangal Village Federation Anoba Mangal Village Level Federation Tera Khongsang Bi Khudek Pina Manipur State Rural Livelihood Mission Department of Rural Development and Panchayati Raj Government of Manipur gi Makhada Punna Kusam Nana Sinduna Tera Khongsang Bi Mamang Lekai Community Hall da Pangthukiba Thoromaduda Moirang SC gi MLA Thongam Santi amadi Kumbi College ki retired principal Loichongbong Gopal na athoiba mithung oina Sarugya ki bag loinana Selilang ni bag club singi president Singsu Sarugya ki Thoromaduda class 10 gi mahiroi nimfuga mathoi amadi class 12 ki mahiroi kunda Selilang ni basingi maike de chamba khudol piduna Pukning Thawatki MLA Thongam Santina Makhatana Afaba Mahiroi have a position lepa mark wang na fongba khaktana nate position lep ki ba mahiroi kaya competitive exam pass to bangam daba kaya yaudaba shunate nakalam romdana position holder puthok le hainaba mahiroi masing yamna lagna naba business ki maongda chathaba mahilotion kaya leitaba sunate asigumba kaya leiba sinangasi Manipur gi hogolak liba youth kaya lekha tarakpani afaba khunai ohna naba mama mapa oiba singna thaudang hena lominaba mathau tai haiki Business to the mountain town and second what was it? A job karma. I don't know how education quality had done. I said, Kaidakilo and Saki, education business or a day. I don't know, say, a quida could I say, can see. I could I say, my lips in the mountain town and seven said, Unamak told the way they use of part of the way they have to the way they laugh to out the way they. Togo, Marueva, to be below the Dr. Capable to go. Others who get the reality Chahi Kuntra Rongi, Tungda, Ngasi Community Health Center, Moirang Hospital, the ultrasound Mechinama Tamduna, Moirang Assembly Constituency, MLA Thongam Santina Honabi Matung ina, Hospital Authority, the Kusina Duna Miam, the Kanabapi Bahokre. Toromaduda, Moirang SCG, MLA Thongam Santi. CMO Bisnupur Dr. L. Rai Chandra Amade MO in charge Morang Dr. Sorojani Angom Amade Atay District Health Society Bisnupur CIC Morangi Health Staff Singh Amade Asa Facilitator Shingsu Sarugyaki Toromaduko Mari Lenana MLA Moirang Thongam Santina Morang CIC Hospital da ultrasound machine ama thambangam libase Manipur Chief Minister Yumnam Khemchana Masung National Health Mission ki Director na Moirang Kendra Masung Mashigi Akoibeda Miyam ki Khanduna Thamlakpani Masina Moirang Kendra Khakta Natana Thanga Kendra Kumbi Kendra Amade Thangnabada Kundaminariba Miyamgi Kanaba Oragani ultrasound machine asi Thambasina Kendra Sigi health sector da Sotharaba Miyam da Kudong Chaba Kaya Fangalagani Maruena Miron Vinupi Singh Amade Ate ultrasound gi Mathok Taba Lying Kaya da Hen Kudong Chaba Fangalagani Haiki Lairaba Ababa Maruida Miron Amagi Kudong Chaba Pigadova Laduna Levidiba Moirang Kendra Yakoi the Levidiba Adu Lapido Pesel Pulonga Kalanguba Kayuma sounding ba cutting ba Mama Levida so Dr. Singa misunderstanding later Lava. Akoi Levi Dr. Sigda Akoida Yariko Batik Pangvirakana, Akoi Yariko patient Jinja, Akoi refer to the number, Hostachida, Pesel Pung in a Tana Dr. Gatana Pulong to Bakomsila, Lloyd of Layam sincere a patient Jinda, our the patient family Sigda, a Yumekedi appeal to Zeri. Sangabagi Thoramadu Mari Lenana CSC Hospital Moirangi Award Pakea Sungasigi Thoramapu single loin and Apuna Yang Sin Minatuna Award Pasingado Hafchin and about Mari Lenaba Singh Amadi Langakta Mahaki Maikedi Kanghanduna Miyamda Kanaba Pinanaba Honoragani Haiki Kaksingi Principal Naurem Nomitabu School Asidagi Transfer Taunabagi the Mark Thorak Kiba Order Adupung Kunmarigi Manungda Handok Trabadi Hanakanba Kongjang Sangsilagane Haina Langakta Section Watham Lakli School Asigi Principal Naurem Nomitabu School Asidagi Transfer Taukiba Yaning Daba Fongdok Pagalunana Langaki Yatangadu Handokabani Haina Tasigi Kungani Thoidagi School Asigi Mairosingna Class Boycott Tauduna Amadi Administrative Block Amadi Principal Ka Solon Sinduna Kongjang Sangsilakibani Ngasisu School Asigi Mahiro Amadi Mama Payauna School Gi Get Mamanga na Kongjang Changshin Ki Wakat Kongjang Adus da Sarugyarambi Mahiroi Mama Yumnam Bidyamani Kobi Amana Kakching High Secondary School Asi Miyam Namasa Kangnaraba School Amane Housing Transfer Tobugi Order Thorakliba Principal Asina School Asida Lakpadagi Kumja Lisingani Kungamari da Class 12 ki Commerce ki Topper Puthoki Handaksu Science ki Subject ki 15 Suba Position Puthoki Mahiroi Leramdraba School Asida Mahiroi Mayam Ama Puthok Pirakba Langakna School Asidagi Transfer Tok Pirkpa Habasi Langakta
order asi kakpiu order asi kaktriba fawba khongjang sangsilakpada mama mapa oibasingna saruk yagani khongjang sathringai manungda school asigi principal transfer tawbagi yathang handokadabani anoba tharakliba principal school da changlakpa yaroi haibna chingba kholaw kya lauki khongjang adugi matangda student union gi magazine secretary M Google na principal transfer order kagnanaba class boycott tawbagi khongjang asi khagnatana lainga ke chief minister yauna mari leinaba singda cherol pishinduna hai kibalai kre pung kunmari fawbagi manungda principal transfer gi yathang adu handoktrabadi makha tarakpada hena kanba khongjang sangsilagani adu school asida tharakliba anoba principal asisu school asida changlakpa yaroi phongdokhi hyangthang block ki makhada laiba kodong pokpi gram panchayat asi khwaidagi motpa panchayat ama oire haina Kanglaipa Communist Party PWG MC Unification na hairi lona thinkrabal loba sigi PRO chingkhai nganbagi cherol amada panchayat asina job card ki yamlaba senfam card holder singda PB daba matam chana fanghandaba thadarakliba senfam lanai gi oithokpa amadi lana sizinabagi damak panchayat asigi pradhan amadi member sing lebak miyam amadi party da numit nini fawbuda sengdokadabani hairi hauzik pawgi marak thana temru break ama lojari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule dada ibe makigano azaba thammo Sige yumse next PMT na check-in na laksilaga thamgrabani ne dadarang se juhar habaga amta kidrabo asumna mayam na machalbu ngapshan dugum masigi yumasibu asoyangan kokadabagi next PMT na ngapseli next PMT juhar habati ngakokna na basemani German technology sina bana concrete ka tokna tinaba matamda babang amuk hena hengal adli next PMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup break matungda mayamba mukahanna taramnok churi loina makhataba pau pizari World Environment Day observation ga mari lainana Thobal College, Thobal Internal Quality Assurance Cell, IQSA Green Audit Committee, amade Department of Environmental Science ka punistinduranga se nongmagi oiba mahiroi singi symposium ama college asigi multi-purpose hall da pangthokre Inspired by Nature for Climate for Our Future haiba theme da pangthokiba college level symposium hogdokpagi thoramda Thobal College ke principal Professor A Nabachandra College asigi TCTA gi President Dr. N. Ivovi, IQSC gi Coordinator Dr. L. Ekendrujit amadi College asigi Green Audit Committee gi Convener Dr. T. S. Tombana athoiba mithung sing oina sarugyaki College asigi nupamacha amadi nupimcha mahiroi kyana sarugyaduna chathakiba symposium aduda Principal Professor A. Nabachandrana oxygen asi thawai panba singi damak yamna maru eba pochang amani masi maru oina uwa da fangba maramna aikoina uwa thajinba umang kanbada ahenba mideng thamduna global warming na singba kaya dagi ngakthokna na ba khonagadabani haiki ngasigi symposium asigi makok mathang taraba mahiroi aduna lakliba megi tang kunthra da pangthokodoriba state level competition da saruk yaragani haiki Moirang Thangjing Yagairel Marufna Puthokpa Moirang Kangrel Rolga Mari Lainaba Amade Manipur gi pre-history proto history amade history gi oiba Lairik Mari Haunabi Matung Ina Moirang Chingai Lekai Dalaiba Lions Club Service Center da Moirang SC gi MLA Thongam Santina Chief Oiduna Hogdokre Phongkre Thoramaduda President Moirang Thangjing Yagairel Maruf Moirang Them Nodia Ngangoicha ex-MLA P. Sarachandra, retired Superintendent Archaeology Department, Government of Manipur Dr. Okram Kumar Chingbo Miyoi Singna Sarugyaki, Thoramaduda MLA Thongam Santina, Moirang Kanglei Rolbu, Mutnabo Hoinaba, Moirang Machakaya Lady, Ngasi, Moirang Thangjing Yagarel Maruf Lerambana Amadi, Moirangi Aibakaya Tolopana, Malem, the Moirang Kanglei Rolbu, Sak Takpada Choba Mateng Oiri, Moirang Thangjing Yagairel Marufna Kanglei Rol Kanana Bagidamak Lauriba Togdanga Sigidamakta Amadi Putok Larik Kaya Sigidamak Pongbada Mateng Oina the Bamahaki MLA Local Area Development Fundagi Lupal Lak Ama Lupta Mateng Pire Haiki
Khangabok Joint Coordinating Committee KJCC Khangabok ki ahum suba Foundation Day thauram ngarang Khangabok talaiba multi-purpose community hall da pangthokre tharomaduda Segmai Assembly constituency ki MLA Haikam Dingo social activist Dr. Roman Kumar Khundrakpam social activist Thokchom Thoithoi amadi social worker Khundrakpam Rajena athoiba mithungsing oina sarugya ke tharonggi mapung oiba saruk ama oina Khangabok Khungang manung da lairiba sana konaba amade afaba mahiroi yauna hiram kayada thoidok handok laba kayada memento amade certificate piduna pungning thawatki KSC JJ gi volunteers sing na tongan ba cultural show kaya so utki tharamadu da MLA Ais Dingona KSC JJ na Khangabo Khungang gi yaifana na ba thabak thoram sing khak tawbagi mathakta laibaki oiba isu kayada so sarugya ke haiba simak yamna chokthok chaningai amani haina apenba wafam sing phongdoki Pebia Pandit Laika Youth Development Organization Sinduna Laika Sigi Community Hall the Board of Secondary Education Manipur, Council of Higher Secondary Education Manipur, Amasung Central Board of Secondary Education Aloba Class 10 Amadi 12 exam da Mai Paglakraba Mahiri Singh Okpagi Tharomama Pangthokre. Tharamadu the Retired Accountant General Athokpam Biren, Dr. Nongmaikapam Ingoscha, Nandaibam Jugindro, Ningombam Patho Singh, Nongmaikapam Ramcharan, Amasung Waikom Nageshwarna Thoiba Mithung Singh Oina Sarugyake. Tharongi Marung Channa Chingzamai Wangma Pebia Pandit Laika Dalaiba Class 10 amasung 12 exam da Mangzil Thana Mai Paglakraba Mahiroi Singh da Khudol Port Piduna Makoi Bupungning Thawatke Tharamadu da Wangang Kiba Singh na Mahiroi Singh na Punsida Mai Pakpa Masung Kunai gi Achangba Mioi Amamam Oina ba Honabada disciplined Laiba left na Honaba Amasung Kathokpagi Wakalon Chenba Mathok Dai Hana Phongdoki Young Social Service Union Sagolban Moirang Lerag Nepra Menjor Laikana Sinduna Bosem Koshem Amasung CVS in a Loba Class 10 Amasung 12 ki exam da Chada Humfugi Mathakta Mark Fangduna Pass Tarakraba Mahiroi Singh Harau Tamna Okre Taramadu da Jerio Imphal West Zone 1 Yumnam Hemchandra President YSSU Chabung Bambangi Singh Senior Citizen Thingujam Kamini Kumar Shu Sarugyaki Class 10 ki Mahiroi Tara Amasung 12 ki Mahiroi Taret Punna Mahiroi Taraga Humdoida Achamba Khudul Piduna Pungning Thawatki Mahila Kavya Manch Manipur gi Kunmanga Suba Saireng Saidinabagi Thoram Pangthokre Haudokpagi Thoram da Modern College ki Principal Professor N. Romabati Mahila Kavya Manch Manipur gi President Dr. Khetrimim Subadani Amadi K. Gangarani Su Sarugyaki Khetrimim Subadani na Mahila Kavya Ashi Chahi Ani Helakpaga Luina Namasina Thabaktigi Potharaba Amadi Pothadriba Kayasu Saireng Phambak Asida Makoigi Pothapam Orakli Hana Heninglam daba wakal kaya anoba inot ama pirakli haiki aibi Yankairomna Saireng Pathoknaki Thaubal Manipur Amateur Boxing Association ki mideng makada Thaubal District Amateur Boxing Association na Thaubal Ingurok Boxing Academy IYC Ingorok amadi Nongpok Panthoibi Merapaibi Ingorok ka khusamnaduna sinduna tha sigi kungani thoidage Thaubal District ki Nongpok Ingorok ta laiba Nongpok Ningthau Panthoibi Community Hall da satharakiba taruk suba Thaubal District Boxing Championship 2026 nga celebration kre Championship celebration bagi tharamda Hairo Kendruge MLA Thoksom Radesham Thogdabagi President Thokchom Sanatomba Maitei Social Worker Sanakhumba Maitei na Chingba Miyoi Singna Sarugyaki Numir Humni Chubna Sathakiba Taruk Suba Thaubal District Boxing Championship 2026 aduda tongan ba weight category da sanore humputara mangaromna Sarugyaki weight category sing adugi final match sing sanaki championship adudagi khangalaba sanore singna district ki mahut sinduna state ki championship ta Sarugyarugani hairi Tharomadul islakpada ngasigi mithunglen singna championship asigi mai pagalaba sanore singda manamathum sing yanthoki Salute Achiever Honorable Foundation New Delhi na tongan balam da thabak toriba singda India gi oina mana pinana ba khangat pada Manipur dagi miyoi ahum yaurakle Manipur gi oina Sanasham Robita Honorary Directorate in Handloom and Handicraft Maisnam Biren Kumar Singh Youth Award in Education Ningombam Usarani Honorary Doctorate in Nata Sankritan ni Hairiba Mana Singh asi mathang thagi kungatareta Constitution Club of India da pangthokadaba National Seminar galoinana thoramamada lanthokani Khangembam Kulesor Namasagi Anaba Mana Laikidabada Manipur Chanura Laishem Marup Machalai Magi Executive Member Amadi Senior Member Shingna Awaba Fongdokre Imumunungi Awabada Sarugyabak Luinana Laikidrabaki Tawaina Taibang Mapugi Lekolda Ingna Chikna
Lairunaba minute ama tumina leptuna mapuda thaunikre. Ahal ibungo khangemam kolesor ngalingi matamda Manipur miyam ki oiba thabak thoram kayada sarugya ki amasung mahiroi oina English singamaga tamapan humputara taret humputara nipanda All Manipur Student Union MSU ki president oiramki ISTB ki president su oibirami All Manipur matamishay Kangluf Amik ki life member amasu advisor shu oibirami film Manipur ki chairman oina achoba thodang pumirami ahal oirabana hinglingai matamda machalai mana Maitei chahi hoba numit ki khudol tamjaba poknafam ima haina mingthon jaba leibak ningba ishei da yumpham oijaba ishei gi thoram English singama chamapan marifutara humdoi dagi English sing aniga kunga humdoi fawba mahakna loramba achoba thodang adubu ikai khumnajari amade matam chupada ningsing duna lehauragani hairi All Manipur Dalit Development Association Manipur ge members amade Tombisna High School gi committee members singna punna laikhidraba All Manipur Dalit Development Association Manipur gi treasurer gi Thopuramba amade Tombisna High School gi committee member oramba Waikhom Gojin gi mayum sekta da chatuna imung manung gi awabada sarugya minakre President All Manipur Dalit Development Association TM Rajan Ayangna laikhidraba Waikhom Gojen Pukchen Chauba Dalit community gi angamba honoramba kathoklamba amadi Manipur gi apunba chingtam ani gi apunba saktam sagat pada choba thokdang thloramba amadi aikhoi gi irol ie kidama kathoklamba misak amani haiki loislapata hauzik fawi maroiba pau amukka hanna pizari Ching amadi Tampaki police station singda sijinaga ba tongan mamakal gi gari chamri ga humputara taret lam thakre Police Mapangang Kalhan Drabadi State Natroga Laibak Ado Santi Leroy Haina Chief Minister Yumnam Kemchana High Craig. Naga Furuki Micham Taruk Atubada Thadorakadavani Haina Rally Amagaloina Chief Minister da Memorandum Pishin Craig. Amadi Nakalanina Fazinduna Thamliba Micham Singh Sirabadi Lengak na Texak Pugadavani Haina Congress na High Craig. Hauzik Fabuga and the Manipuri Pau Matans the Lojere Mireng Tabi Bapunamaku Amkahanna Kurumjari.